Hello mayam. Akoy nahan ahanba part pathokkhibay matungda anisuba part sida makha pahudabasindo among pathokjarage comment. Startup life fragpam. Mana ise inamage husband gi details habiro aina mamangi part ta hajagrabani aige husband private company amada thabak tawbagi leijabani Kolkata da. Aduga Bikanta Sharma Kolkata da leirize kari thabak tawbagino natraga lairik tambagira abema inunga je haire ado mamangi part ta jo haijagare bolai tamba losinjare hojiti thabak tawjade plan di lejari ado success oiba matung haijage ai hana tawjarami hojiti aisu plan khara sille sina success oi kan mayam da haijage Matangdana Diba Salai Lemba hai male ko. Khwaidagi pamjaba mathel khwaidai pamjaba mathel asa haijagare agi chagem inungina yongchak yongchak iromba pa iromba yam pamba yam leigare. Khwaidagi nungai balam ama Khwaidai nungai balam de adum isagi akoi poknafam lamdam kanglai pak adum tare mayam ama chatlurasu mayam nungairasu pura oina hadi yam nungaina pothana lei hoi lei kanadi yumse oina adum oi aduna akoi Manipur adai khwaidagi pamjaba machu khwaidai pamjaba machu se aisu amu bane ado dress oina selakanda amuba se pame aduga machu oina haragadi orange yellow sumbasi su pame do setpa bidi ngamda yakpagi setpaida ai black blue royal blue do adu su pamje andaga khwaidagi pamjaba firol aidi maitai gi dress yamna pamjai khwaidagi pamjabade hoi adum akoi dress selakanda ama kaino magun ama phawidana adu pame mai aroiba question sina khwaidagi nungsiba hairaga letter mayam ama ire ado letter box mayam ama se khwaidai nungsiba hai kaino mana phungdong ningi kaino haibado koi khangjadramina simadi pakum pizarage phungdong ningi si gyan tajadre na simasi pakum pizarage aduga mathang question sina ko yai falembi chanu ha aina hangningba question di mayamna loi hangre aduna chese nungsibi anina sak yam nungsije kaigino ado aina haiba champra chabaido kaino karam kanda tawraktoino aidi ngairi ni ko cheche ani hai yamna nungsi inauna aduki mating nungsi biba akoibu aduki mating nungsi jai sakuna da taraga so yamna naksanaba inaw amagumaina khanjai hoi aduga akoi na nungsina inauna urise inauna akoi nungsina yengbibaine nungsina yengadi nungsida yengadi nungside haido phajana yengadi pochi phajana ui adumaina inauna akoi se nungsi bibado aduna akoi se sakse nungsina urine si haijage aduga yamna thank you nungsi bibai yam thagachari aduga champra gi sisu khoi su soidana tawjarake hojik se khidang nong kai ka ta bagi khoi se khidang allergy oi badu kama haidoino inuma khobani ma kaino naton se allergy tobi amale bako adugi haido khidang kaino tawbaini ado su soidana chajarake madai mathang sina twink haire ko ningthaujam sister ani je chahi kaya haibirako inumse asengbai luhonglabra haibadumaga haibirao hai inumse asengbagi luhong jarabani akhoi da aro aigi iramani aro sahidi mamangda haijagre aina 30 minus inumna 30 plus ne mathang question nu kaino ino kaibongang ebi hai Kolkata da kari thabak tawbirige Kolkata kai jaga da laibano akoi thabak tawai matangdudi mamangda haijagre haitare aduna akoi Kolkata hojik leijari si Shoal Lake tani si haijage adunga mathangda nika ngangom
ꯁꯦ ꯑꯅꯤꯃꯛ ꯍꯧꯖꯤꯛ ꯀꯔꯤ ꯍꯣꯠꯅꯕꯤꯔꯤꯒꯦ ꯁꯤꯁꯨ ꯃꯃꯥꯡꯗ ꯍꯥꯏꯖꯈ꯭ꯔꯦ ꯑꯗꯨꯅ ꯃꯈꯥ ꯀꯣꯏꯁꯟ ꯑꯣꯏꯅ ꯄꯥꯖꯔꯛꯑꯒꯦ ꯋꯦꯠ ꯃꯦꯟꯇꯦꯟꯁꯦ ꯀꯃꯥꯏꯅ ꯇꯧꯕꯤꯒꯦ ꯅꯦꯄ꯭ꯔꯝ ꯄ꯭ꯔꯦꯃꯥꯕꯇꯤꯅ ꯍꯥꯏꯁꯦ ꯋꯦꯠ ꯃꯦꯟꯇꯦꯟ ꯀꯃꯥꯏꯅ ꯇꯧꯕꯤꯒꯦ ꯍꯥꯏ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯗꯤ ꯋꯦꯠ ꯃꯦꯟꯇꯦꯟꯁꯤ ꯁꯨꯛꯇꯧ ꯇꯧꯖꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣ ꯍꯥꯏꯕꯗ ꯑꯩꯗꯤ ꯋꯦꯠꯁꯤ ꯍꯥꯟꯅꯗꯩ ꯑꯗꯨꯝ ꯀꯃꯥꯏ ꯍꯥꯏꯗꯣꯏꯅꯣ ꯌꯥꯝ ꯂꯨꯝꯃꯛꯇꯦꯕ ꯍꯣꯏ ꯑꯗꯨꯅ ꯑꯩꯁꯦ 50 ꯌꯧꯅꯕ ꯍꯣꯠꯅꯕꯗ ꯌꯧꯈꯤꯕ ꯀꯨꯏꯗ꯭ꯔꯤ ꯆꯍꯤ 2-3 ꯉꯥꯏꯔꯤ ꯑꯩꯅ 50 ꯌꯧꯖꯔꯤꯁꯤꯀꯣ ꯍꯥꯟꯅ ꯍꯣꯏ ꯑꯗꯨꯝ ꯌꯧ ꯉꯝꯗꯅ ꯂꯩ ꯑꯗꯨꯅ ꯑꯩꯁꯦ ꯆꯥꯕꯗꯁꯨ ꯑꯗꯨꯅ ꯀꯩꯝꯇ ꯀꯟꯇ꯭ꯔꯣꯜ ꯂꯩꯖꯗꯦ ꯍꯥꯏꯗꯤ ꯑꯩ ꯆꯥꯅꯤꯡꯕꯗꯣ ꯑꯗꯨꯝ ꯆꯥꯏꯌꯦꯕꯀꯣ ꯁꯤ ꯆꯥꯗꯤ ꯅꯣꯏꯅꯤ ꯈꯣꯠꯅꯤ ꯍꯥꯏꯕꯒꯤ ꯑꯩꯉꯣꯟꯗ ꯂꯩꯖꯗꯦ ꯑꯗꯨꯒ ꯍꯣꯏ ꯁꯤꯒ ꯍꯥꯏꯖꯒꯦ ꯑꯗꯨꯅ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯋꯦꯠ ꯃꯦꯟꯇꯦꯟꯁꯤ ꯂꯩꯖꯗ꯭ꯔꯦ ꯑꯩꯗꯤ ꯋꯦꯠ ꯃꯦꯟꯇꯦꯟ ꯈꯔ ꯇꯧꯖꯩ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯁꯤ ꯈꯔ ꯅꯣꯏꯒꯜꯂꯤ ꯑꯗꯨꯅ ꯑꯩꯒꯤ ꯋꯦꯠꯀꯨꯝꯕ ꯑꯩꯅ ꯄꯥꯝꯃꯤꯕ ꯆꯥꯡꯗꯨꯗꯩ ꯈꯤꯇꯪ ꯍꯦꯟꯕ ꯇꯥꯕꯗꯤ ꯑꯩꯅ ꯆꯥꯔꯤꯕ ꯆꯥꯛꯀꯨꯝꯕꯁꯤ ꯀꯛꯊꯖꯔꯒ ꯚꯦꯖꯀꯨꯝꯕꯗꯅ ꯍꯦꯟꯒꯠꯅ ꯆꯥꯖꯩ ꯑꯗꯨꯒ ꯑꯩꯅ ꯋꯥꯛ ꯇꯧꯔꯝꯕ ꯍꯥꯟꯅ ꯋꯥꯛꯀꯤꯡ ꯆꯠꯂꯝꯕ ꯃꯤꯅꯤꯠ 10ꯒꯨꯝꯕ ꯆꯠꯆꯔꯝꯕꯁꯦ ꯁꯤꯅ ꯃꯤꯅꯤꯠ 30 ꯅꯠꯇ꯭ꯔꯒ 45 ꯃꯤꯅꯤꯠꯁꯀꯨꯝꯕ ꯑꯗꯨꯃꯥꯏꯅ ꯍꯦꯟꯒꯠꯆꯩ ꯑꯗꯨꯒ ꯃꯦꯟꯇꯦꯟ ꯇꯧꯖꯩ ꯁꯤ ꯈꯛꯇ ꯍꯥꯏꯖꯔꯒꯦ ꯑꯗꯨꯒ ꯑꯕꯦꯝ ꯀꯔꯟ ꯅꯔꯦꯁꯅ ꯍꯥꯏꯔꯛꯏꯁꯦ ꯀꯤꯝꯆꯤꯁꯦ ꯀꯃꯥꯏꯅ ꯁꯦꯝꯒꯦ ꯍꯣꯏ ꯀꯔꯟ ꯅꯔꯦꯁ ꯑꯩ ꯀꯤꯝꯆꯤꯁꯦ ꯃꯣꯏꯒꯤ ꯀꯣꯔꯤꯌꯟꯒꯤ ꯃꯣꯏꯒꯤ ꯈ꯭ꯋꯥꯏꯗꯩ ꯃꯦꯟ ꯑꯣꯏꯕꯗꯣ ꯃꯣꯏꯒꯤ ꯆꯤꯂꯤ ꯄꯦꯁꯇꯣ ꯑꯗꯨꯏꯗꯣ ꯑꯩ ꯂꯩꯖꯗꯦꯗꯅ ꯑꯗꯨꯗꯤ ꯍꯥꯞꯆꯗ꯭ꯔꯦ ꯑꯗꯣ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯆꯤꯂꯤ ꯄꯥꯎꯗꯔꯗꯨ ꯍꯥꯞꯄꯒ ꯁꯦꯝꯖꯕꯅꯤ ꯑꯗꯣ ꯑꯗꯨ ꯃꯌꯥꯝꯗꯣ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯗꯕꯅꯤ나 ꯃꯊꯪ ꯑꯩ ꯚꯤꯗꯤꯑꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯦꯝꯖꯔꯛꯀꯦ ꯑꯗꯨꯒ ꯑꯗꯨꯗ ꯑꯣꯏꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯄ꯭ꯔꯤꯌꯥꯡ ꯋꯥꯏꯈꯣꯝ ꯍꯥꯏꯁꯤꯅ ꯍꯪꯉꯛꯏꯁꯦ ꯀꯣꯜꯀꯇꯥꯗ ꯀꯗꯥꯏꯋꯥꯏꯗ ꯂꯩꯕꯤꯕꯅꯣ ꯍꯧꯖꯤꯛꯁꯦ ꯍꯧꯖꯤꯛꯇꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯍꯥꯏꯖꯈꯔꯦ ꯁꯣꯜ ꯂꯦꯛꯇ ꯂꯩꯖꯕꯅꯤ ꯑꯩꯈꯣꯏ ꯑꯗꯒꯤ ꯏꯅꯥꯎ ꯇꯣꯝꯕ ꯍꯥꯏꯁꯤꯅ 100+ ꯑꯗꯥꯏꯗꯩ ꯍꯥꯏꯠ ꯇꯧꯈꯤꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯁꯤꯡꯗꯣ ꯀꯌꯥ ꯁꯨꯔꯒꯦ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛꯁꯦ ꯀꯃꯥꯏꯅꯅꯣ ꯑꯩꯈꯣꯏ ꯍꯥꯏꯖꯈ꯭ꯔꯦ ꯑꯩꯈꯣꯏ ꯀꯩꯅꯣ 10K ꯌꯧꯔꯛꯑꯒ ꯎꯠꯆꯔꯛꯑꯒꯦ ꯃꯌꯥꯝꯗ ꯁꯣꯏꯗꯅ ꯌꯥꯝ ꯎꯠꯆꯔꯒꯦ ꯊꯨꯅ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯦꯅꯦꯜꯁꯦ ꯍꯥꯡꯕ ꯀꯨꯏꯗ꯭ꯔꯤꯕꯅꯤꯅ ꯑꯩꯈꯣꯏ ꯁꯕꯁꯀ꯭ꯔꯥꯏꯕꯔꯗꯣ ꯌꯥꯝꯖꯗꯕꯒꯤ ꯎꯠꯊꯣꯛꯆꯗꯕꯅꯦ ꯑꯗꯨꯕꯨ ꯍꯣꯏ ꯑꯊꯨꯕ ꯃꯇꯝꯗ ꯎꯠꯊꯣꯔꯛꯀꯅꯤ 10K ꯍꯦꯛ ꯁꯨꯕ ꯅꯨꯃꯤꯠꯇꯨꯗ ꯃꯌꯥꯝꯗ ꯁꯣꯏꯗꯅ ꯍꯣꯏ ꯎꯠꯊꯣꯛꯆꯔꯛꯀꯦ ꯑꯗꯨꯐꯥꯎꯕꯗꯤ ꯉꯥꯏꯃꯤꯟꯅꯁꯤ ꯍꯣꯏ ꯃꯌꯥꯝ ꯈꯜꯂꯝꯅꯤ ꯋꯥꯔꯧꯕꯤꯒꯅꯣ ꯀꯩ 10K ꯌꯧꯗ꯭ꯔꯁꯨ ꯎꯠ ꯌꯥꯕꯗꯨꯕꯨꯒ ꯍꯥꯏꯔ ꯍꯣꯏ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯁꯨ ꯂꯩ ꯁꯨꯝ ꯑꯗꯣ ꯁꯨꯝ ꯄꯥꯟꯗꯝ ꯑꯩꯈꯣꯏꯅ ꯋꯥꯈꯜ ꯁꯨꯝ ꯑꯃ ꯋꯥꯈꯜꯗ ꯑꯗꯨ ꯌꯧꯔꯒ ꯎꯠꯂꯁꯦ ꯍꯥꯏꯔꯒ ꯏꯅꯨꯝ ꯑꯩꯈꯣꯏꯕꯥꯅꯤ ꯑꯃ ꯁꯨꯝ ꯍꯥꯏꯅꯈꯤꯕ ꯑꯗꯨꯏꯅꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯔꯣꯏꯀꯣ ꯃꯌꯥꯝ ꯊꯨꯅ ꯁꯞꯄꯣꯔꯠ ꯈꯔ ꯍꯣꯠꯅꯔꯛꯀꯦ ꯊꯨꯅ ꯇꯧꯕꯤꯌꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯥꯟꯅ ꯁꯞꯄꯣꯔꯠ ꯇꯧꯕ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯁꯨ ꯃꯌꯥꯝ ꯌꯦꯡꯕꯤꯔꯝꯒꯅꯤ ꯇꯧꯗꯕꯁꯤꯡꯁꯨ ꯇꯧꯕꯤꯌꯣ ꯑꯩꯈꯣꯏ ꯊꯨꯅ ꯎꯠꯆꯔꯛꯀꯦ ꯑꯗꯒꯤ ꯊꯣꯉꯥꯝ ꯔꯤꯁꯤꯀꯥꯟꯇꯅ ꯍꯪꯉꯛꯏꯁꯦꯀꯣ ꯑꯣꯛꯇꯣꯕꯁ ꯆꯥꯕꯒꯤ ꯚꯤꯗꯤꯑꯣ ꯑꯃꯈꯛꯇ ꯁꯦꯝꯕꯤꯔꯛꯑꯣ ꯍꯥꯏ ꯑꯩꯈꯣꯏ ꯑꯣꯛꯇꯣꯄꯁ ꯆꯥꯕꯁꯦ ꯈ꯭ꯋꯥꯏ ꯑꯍꯥꯟꯕ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯑꯣꯛꯇꯣꯄꯁ ꯆꯥꯕꯒꯤ ꯚꯤꯗꯤꯑꯣ ꯍꯥꯞꯆꯕꯅꯦ ꯑꯗꯨꯅ ꯑꯗꯨꯒꯤ ꯂꯤꯡꯛꯇꯨꯁꯨ ꯁꯣꯝꯒꯤ ꯀꯃꯦꯟꯇ ꯑꯩꯈꯣꯏꯅ ꯔꯤꯄ꯭ꯂꯥꯏ ꯑꯣꯏꯅ ꯂꯤꯡꯛꯇꯨ ꯊꯥꯖꯈꯤꯕꯅꯦ ꯁꯣꯏꯗꯅ ꯌꯦꯡꯕꯤꯔꯝꯒꯅꯤ ꯈꯟꯖꯩ ꯌꯦꯡꯕꯤꯔꯝꯗ꯭ꯔꯒꯁꯨ ꯆꯦꯛ ꯇꯧꯕꯤꯌꯣ ꯌꯦꯡꯕꯤꯌꯣ ꯑꯗꯨꯒ ꯑꯗꯨꯗ ꯆꯥꯈꯤꯕ ꯑꯣꯛꯇꯣꯄꯁꯇꯣ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯍꯥꯏꯗꯤ ꯀꯃꯥꯏ ꯃꯄꯨꯝ ꯍꯥꯏꯗꯣꯏꯅꯣ ꯑꯣꯏꯅ ꯃꯄꯨꯝ ꯇꯧꯗꯕꯗꯣ ꯑꯣꯏꯅ ꯇꯧꯗꯦꯕ ꯃꯣꯏꯅ ꯈꯥꯏꯗꯣꯛꯑꯒ ꯈꯥꯏꯗꯣꯛꯄꯤꯔꯛꯄꯅꯦ ꯑꯣꯏꯅ ꯇꯧꯕꯅꯤꯅ ꯑꯩꯈꯣꯏ ꯃꯄꯨꯝ ꯑꯣꯏꯅ ꯇꯧꯕꯁꯨ ꯑꯃꯨꯛꯀ ꯇꯨꯡꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯅꯝꯖꯔꯛꯀꯦ ꯆꯥꯖꯔꯛꯀꯦ ꯆꯥꯖꯔꯛꯀꯦ ꯔꯣꯃꯤꯂꯥ ꯅꯤꯡꯊꯧꯖꯝꯁꯤꯅ ꯍꯪꯉꯛꯏꯁꯦ ꯆꯦ ꯁꯀꯤꯂꯥ ꯁꯀꯤꯂꯥ ꯍꯥꯏꯕꯅꯤꯀꯣ ꯍꯥꯏꯗꯣꯏꯅꯦ ꯁꯔꯤꯔꯥ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯒꯤ ꯃꯤꯡꯁꯦ ꯁꯀꯤꯂꯥ ꯍꯥꯏꯕꯅꯦ ꯂꯨꯍꯣꯡꯉꯕꯣ ꯑꯩ ꯍꯥꯏꯖꯔꯦ ꯑꯩ ꯂꯨꯍꯣꯡꯖꯔꯦ ꯆꯍꯤ ꯂꯨꯍꯣꯡꯉꯦ 2 ꯈꯔ ꯍꯦꯜꯂꯦ ꯌꯨꯝ ꯃꯧꯅꯦ ꯄꯥꯟꯕ ꯑꯗꯩ ꯄ꯭ꯔꯦꯝꯖꯤꯠ ꯈꯨꯔꯥꯏꯅ ꯍꯥꯏꯔꯛꯏꯁꯦ ꯀꯔꯝꯕ ꯀꯣꯏꯁꯟ ꯑꯟꯁꯔꯅꯣ ꯑꯩꯅ ꯈꯪꯕ ꯑꯣꯏꯔꯗꯤ ꯌꯥꯏ ꯈꯪꯗꯕ ꯑꯣꯏꯔꯗꯤ ꯍꯥꯏ ꯇꯥꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤ ꯌꯥꯏ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯃꯥꯏꯁꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯀꯔꯝꯕ ꯀꯣꯏꯁꯟ ꯑꯟꯁꯔꯅꯣ ꯑꯩꯅ ꯈꯪꯕ ꯑꯣꯏꯔꯗꯤ ꯌꯥꯏ ꯈꯪꯗꯕ ꯑꯣꯏꯔꯗꯤ ꯇꯥꯟꯅꯁꯤ ꯈꯟꯅꯃꯤꯟꯅꯁꯤ ꯌꯥꯏ ꯍꯥꯏꯌꯦ ꯑꯗꯣ ꯃꯥꯏꯁꯤꯗꯤ ꯀꯣꯏꯁꯟ ꯑꯣꯏꯗꯣꯏꯔꯥ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯗꯣ ꯑꯗꯨꯅ ꯁꯤꯃꯁꯦ ꯁꯤꯗꯤ ꯑꯩꯈꯣꯏꯁꯦ ꯄꯥꯎꯈꯨꯝ ꯀꯩꯅꯣꯅꯦ ꯄꯤꯖꯔꯔꯣꯏ ꯍꯣꯏ ꯃꯌꯥꯝ ꯑꯩꯈꯣꯏꯗ ꯁꯨꯝ ꯍꯪꯅꯤꯡꯕ ꯈꯪꯅꯤꯡꯕꯗꯣ ꯍꯪꯕꯤꯔꯛꯑෝ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯈꯪꯖꯕꯗꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯥꯎꯈꯨꯝ ꯄꯤꯖꯔꯛꯀꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯃꯔꯝꯒꯤ ꯍꯪꯖꯈꯤꯕꯅꯦ ꯍꯣꯏ ꯆꯦꯅꯦꯜꯁꯤꯒ ꯃꯔꯤ ꯍꯣꯏ ꯂꯩꯅꯕꯒꯤꯅꯦ ꯑꯩꯈꯣꯏꯅ ꯍꯪꯖꯈꯤꯕꯅꯦ ꯑꯗꯣ ꯍꯪꯖꯔꯤꯗꯣ ꯁꯣꯝꯅ ꯄꯤꯕꯤꯔꯛꯏꯕ ꯀꯃꯦꯟꯁꯦ ꯈꯤꯇꯪ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯋꯥꯔꯧꯕꯤꯔꯣꯏ ꯋꯥꯔꯧꯕꯤꯔꯣꯏ ꯁꯣꯝ ꯑꯃꯨꯛꯀ ꯑꯗꯨꯝ ꯑꯩꯈꯣꯏꯗ
ꯍꯥꯏꯗꯤ ꯀꯃꯥꯏ ꯍꯥꯏꯗꯣꯏꯅꯣ ꯑꯩꯈꯣꯏ ꯆꯦꯅꯦꯜꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯑꯗꯨꯝ ꯀꯣꯏꯁꯟ ꯁꯣꯏꯗꯅ ꯍꯪꯕꯤꯔꯛꯑꯣ ꯒꯥꯟꯙꯤ ꯅꯤꯉꯣꯝꯕ ꯁꯤꯁꯇꯔꯒꯤ ꯏꯅꯝꯃꯁꯦ ꯗꯗꯥ ꯀꯩꯅꯣ ꯃꯤꯁꯦꯁ ꯂꯣ ꯁꯤꯁꯇꯔꯒꯤ ꯆꯦ ꯆꯤꯇ꯭ꯔꯥ ꯃꯥꯟꯕ ꯁꯤꯁꯇꯔꯒꯤ ꯆꯦ ꯆꯤꯇ꯭ꯔ ꯃꯥꯜꯂꯦ ꯃꯁꯛꯁꯦ ꯁꯤꯁꯇꯔꯁꯦ ꯀꯩ ꯂꯝꯗꯒꯤꯅꯣ ꯀꯩ ꯍꯣꯠꯅꯔꯤꯒꯦ ꯌꯨꯇꯨꯕꯁꯦ ꯀꯩ ꯋꯥꯈꯜꯗꯒꯤ ꯍꯧꯈꯤꯕꯅꯣ ꯚꯤꯗꯤꯑꯣꯁꯤꯡ ꯌꯦꯡꯕ ꯂꯣꯏꯅ ꯅꯨꯡꯉꯥꯏ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯁꯣꯝꯅ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕꯒꯤ ꯍꯣꯏ ꯑꯗꯣ ꯑꯩꯈꯣꯏ ꯆꯦꯅꯦꯜꯁꯦ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯆꯥꯕ ꯄꯥꯝꯖꯩ ꯑꯗꯨꯏ ꯃꯊꯛꯇ ꯑꯩꯈꯣꯏꯁꯦ ꯑꯇꯣꯞꯄ ꯊꯣꯡꯕꯁꯨ ꯄꯥꯝꯖꯩ ꯍꯥꯏꯗꯤ ꯌꯨꯇꯨꯕꯇ ꯀꯩꯗ ꯌꯦꯡꯉꯒ ꯑꯅꯧ ꯑꯅꯧꯕ ꯃꯌꯥꯝ ꯍꯧꯒꯠꯂꯛꯄꯗꯣ ꯑꯗꯨꯝꯕꯗꯒꯤ ꯑꯩꯈꯣꯏꯁꯦ ꯇꯝꯖꯔꯒ ꯑꯗꯨꯝꯕ ꯍꯥꯏꯗꯤ ꯇꯦꯁ ꯇꯧꯅꯤꯡꯕꯗꯣ ꯑꯗꯨ ꯄꯥꯝꯖꯩ ꯑꯗꯨꯝꯕꯩ ꯋꯥꯈꯜꯗꯒꯤ ꯑꯩꯈꯣꯏꯁꯦ ꯍꯧꯗꯣꯛꯆꯈꯤꯕꯅꯤ ꯑꯗꯨꯒ ꯏꯅꯝꯃꯩ ꯃꯇꯥꯡꯗꯣ ꯏꯅꯝ ꯑꯣꯏꯅ ꯍꯥꯏꯕꯤꯔꯛꯑꯣ ꯃꯥꯅꯦ ꯑꯩꯁꯦ ꯃꯣꯏ ꯗꯗꯥꯒꯤ ꯅꯨꯄꯤꯅꯦ ꯌꯨꯝ ꯄꯥꯟꯕ ꯆꯍꯤ 2 ꯈꯔ ꯍꯦꯟꯖꯔꯦ ꯑꯗꯨꯒ ꯈꯪꯗꯦ ꯃꯌꯥꯝꯅ ꯆꯤꯇ꯭ꯔꯥ ꯃꯥꯜꯂꯦꯗꯤ ꯍꯥꯏꯗꯤ ꯑꯩ ꯏꯁꯥꯃꯛꯅꯗꯤ ꯏꯅꯝꯃꯁꯦ ꯀꯗꯥꯋꯥꯏ ꯆꯤꯇ꯭ꯔ ꯃꯥꯜꯂꯦꯗꯤ ꯃꯥꯜꯂꯤꯅ ꯈꯪꯗꯦ ꯂꯣꯏꯔꯦ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯃꯛꯀꯤ ꯀꯃꯦꯟꯗ ꯆꯤꯇ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯌꯥꯎꯔꯛꯑꯦ ꯌꯥꯎꯔꯛꯄ ꯅꯠꯇꯦ ꯑꯌꯥꯝꯕꯅ ꯀꯃꯦꯟꯁꯦ ꯆꯤꯇ꯭ꯔ ꯃꯥꯜꯂꯦꯅ ꯑꯣꯏꯅ ꯇꯧꯔꯦ ꯑꯗꯒꯤ ꯃꯊꯪꯁꯤꯅ ꯖꯨꯁꯥꯌꯨꯝ NM ꯍꯥꯏꯔꯤꯀꯣ ꯆꯦ ꯑꯃꯗꯤ ꯏꯅꯝꯃ ꯑꯅꯤꯁꯦ ꯌꯥꯝꯁꯨ ꯅꯨꯡꯁꯤ ꯆꯝꯁꯨ ꯌꯥꯝꯅ ꯆꯝꯃꯦ ꯑꯗꯣ ꯀꯣꯏꯁꯟ ꯑꯃꯇꯪ ꯍꯪꯖꯒꯦ ꯏꯅꯝꯃꯒ ꯆꯦꯒ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯕꯗ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯒꯤ ꯃꯍꯨꯠꯇ ꯐꯖꯕ ꯋꯥꯍꯩ ꯋꯥꯇꯥ ꯐꯖꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯔꯛꯄ ꯃꯇꯝꯗ ꯆꯦ ꯑꯃꯗꯤ ꯏꯅꯝꯃꯒꯤ ꯊꯃꯣꯏꯗ ꯐꯥꯎꯕ ꯁꯦꯡꯅ ꯑꯃꯠꯇ ꯍꯥꯏꯕꯤꯌꯣ ꯍꯥꯏ ꯍꯣꯏ ꯃꯤꯁꯦ ꯊꯤꯅ ꯉꯥꯡꯕ ꯃꯤꯉꯣꯟꯗ ꯏꯁ ꯅꯪꯁꯦ ꯃꯁꯛ ꯐꯖꯩꯌꯦ ꯌꯥꯝ ꯐꯩ ꯌꯥꯝ ꯆꯃꯝꯗꯧ ꯃꯥꯜꯂꯤ ꯌꯥꯝ ꯐꯩ ꯍꯥꯏꯔꯁꯤ ꯃꯤ ꯂꯣꯏꯅꯃꯛꯅ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯗꯅ ꯃꯤꯅ ꯍꯥꯏꯗꯤ ꯄꯣꯖꯤꯇꯤꯚ ꯀꯃꯦꯟ ꯄꯤꯔꯛꯄꯁꯦ ꯅꯁꯛꯇꯨ ꯊꯤꯒꯩ ꯐꯖꯗꯦ ꯈꯣꯠꯀꯦ ꯍꯥꯏꯔꯛꯄꯗꯒꯤ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯕꯁꯦ ꯑꯗꯨꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯤꯑꯣꯏꯕꯅꯤꯅ ꯈꯤꯇꯪꯗꯤ ꯑꯗꯨꯝ ꯐꯥꯎꯋꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯃꯤ ꯑꯃꯒ ꯋꯥꯈꯜ ꯃꯥꯟꯅꯗꯕꯅꯤꯅ ꯑꯩꯈꯣꯏ ꯀꯩꯁꯨꯈꯟꯗꯦ ꯑꯩ ꯏꯁꯥꯃꯛꯁꯨ ꯑꯩꯅ ꯅꯨꯡꯁꯤꯗꯕ ꯃꯤ ꯂꯣꯏꯅꯃꯛ ꯂꯩꯔꯤꯕ ꯉꯥꯛꯇꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯀꯩꯁꯨꯝꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯗꯦ ꯑꯗꯨꯒ ꯁꯤ ꯃꯇꯥꯡꯗ ꯁꯣꯝꯅ ꯍꯥꯏꯕꯤꯔꯛꯏꯉꯩꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯊꯤ ꯄꯛꯇꯦ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯒꯤ ꯑꯩꯈꯣꯏꯗ ꯁꯦꯝꯗꯣꯛꯍꯟꯅꯤꯡꯕ ꯃꯌꯥꯝꯁꯨ ꯑꯗꯨم ꯍꯥꯏꯕꯤꯔꯛꯑꯣꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯗ ꯑꯃ ꯂꯩꯗꯅ ꯋꯥꯍꯩ ꯈꯤꯇꯪ ꯐꯖꯗꯕ ꯑꯩ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯑꯍꯜ ꯇꯁꯦꯡꯅ ꯂꯃꯟ ꯍꯣꯏ ꯑꯗꯩ ꯑꯉꯥꯡ ꯍꯧꯒꯠꯂꯛꯏꯕ ꯃꯌꯥꯝꯅ ꯇꯥꯍꯟꯅꯤꯡꯗꯕ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯅꯤ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯍꯧꯖꯤꯛ ꯑꯩꯈꯣই ꯁꯤꯒꯤ ꯁꯦꯝꯕ ꯚꯤꯗꯤꯑꯣꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯄꯟꯅꯤꯡꯗꯕ ꯋꯥꯍꯩ ꯍꯥꯏꯇꯥꯔꯦ ꯑꯊꯤꯕ ꯋꯥꯍꯩ ꯁꯣꯝ ꯃꯤ ꯂꯣꯏꯅꯃꯛ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯉꯥꯛꯇ ꯂꯣइꯅꯃꯛ ꯈꯪꯕꯤꯔꯝꯒꯅꯤ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩꯗꯨꯗꯤ ꯁꯤꯖꯤꯟꯅꯕꯤꯔꯛꯀꯅꯣ ꯍꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯃꯌꯥꯝꯅ ꯑꯐꯕ ꯇꯝꯕ ꯌꯥꯕ ꯍꯥꯏꯗꯤ ꯃꯤꯉꯣꯟꯗ ꯇꯝꯕꯗ ꯀꯥꯟꯅꯒꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯃꯥꯏ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯗꯤ ꯄꯕ꯭ꯂꯤꯛ ꯑꯐꯕ ꯃꯌꯥꯝ ꯍꯣꯏ ꯎꯗꯣꯏꯅꯤꯅ ꯑꯉꯥꯡ ꯍꯣꯏ ꯃꯌꯥꯝ ꯑꯃꯁꯨ ꯍꯥꯏꯗꯤ ꯍꯣꯏ ꯌꯦꯡꯉꯤ ꯑꯗꯒꯤ ꯍꯣꯏ ꯑꯍꯟ ꯃꯌꯥꯝ ꯑꯃꯁꯨ ꯑꯩꯈꯣꯏ ꯈꯪꯅ ꯆꯥꯟꯅꯕ ꯌꯦꯡꯉꯤ ꯑꯗꯨꯅꯁꯨ ꯍꯥꯏꯗꯤ ꯃꯌꯥꯝ ꯁꯣꯝꯃꯛꯅ ꯐꯠꯇꯕ ꯋꯥꯍꯩ ꯁꯤꯖꯤꯟꯅꯔꯤꯕ ꯋꯥꯍꯩꯗꯨ ꯏꯃꯥ ꯏꯄꯥꯃꯛꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯍꯣꯏ ꯋꯥꯍꯩꯁꯨ ꯌꯥꯎꯒꯅꯤ ꯍꯣꯏ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩꯗꯤ ꯁꯤꯖꯤꯟꯅꯕꯤꯔꯛꯀꯅꯨ ꯑꯗꯨꯒ ꯍꯣꯏ ꯑꯩꯈꯣꯏ ꯑꯁꯣꯏꯕ ꯃꯌꯥꯝ ꯑꯃꯗ ꯁꯦꯝꯗꯣꯛꯅꯉꯥꯏ ꯍꯥꯏꯕꯤꯔꯛꯄ ꯁꯤ ꯍꯣꯏ ꯌꯦꯡꯅꯤꯡꯗꯦ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯕꯤꯔꯛꯄ ꯀꯩꯁꯨ ꯃꯌꯥꯝꯗꯨꯗꯤ ꯀꯥꯏꯗꯦ ꯑꯩꯈꯣꯏ ꯀꯩꯝꯇ ꯑꯗꯨꯝ ꯈꯟꯖꯕ ꯏꯁꯥꯅ ꯂꯩꯖꯗꯦ ꯌꯥꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯍꯣꯏ ꯑꯗꯨꯒ ꯃꯥꯏꯁꯤꯀꯣ ꯅꯆꯟꯒꯤ ꯊꯃꯣꯏꯗꯗꯤ ꯅꯈꯣꯏꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯄꯣꯛꯑꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤꯗꯤ ꯃꯤ ꯁꯤꯗꯅꯕ ꯌꯥꯝꯅ ꯀꯜꯂꯤ ꯑꯗꯨꯅ ꯆꯦ ꯏꯅꯝꯃ ꯑꯊꯤꯕ ꯋꯥꯍꯩ ꯍꯥꯏꯔꯛꯑꯁꯨ ꯅꯤꯡꯍꯟꯅꯕꯤꯒꯅꯨ ꯌꯥꯏꯐꯕꯇ ꯌꯥꯏꯐꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯅꯤꯡꯍꯟꯅꯖꯔꯣꯏ ꯁꯣꯝꯅꯁꯨ ꯍꯥꯏꯕꯤꯔꯦ ꯑꯗꯣ ꯍꯣꯏ ꯏꯅꯥꯎꯒꯤ ꯅꯤꯡꯍꯟꯅꯖꯔꯣꯏ ꯋꯥꯍꯩꯗꯒꯤ ꯑꯩꯈꯣꯏ ꯇꯨꯡ ꯀꯣꯏꯅ ꯍꯣꯏ ꯏꯅꯥꯎꯍꯣꯏꯒ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤ ꯍꯣꯏ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯑꯣꯏꯁꯤ ꯍꯣꯏ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯑꯃꯗꯤ ꯑꯩꯈꯣꯏꯅꯁꯨ ꯃꯌꯥꯝꯕꯨ ꯅꯨꯡꯁꯤꯖꯔꯤ ꯁꯤ ꯍꯥꯏꯖꯒꯦ ꯃꯊꯪꯅ ꯃꯊꯪꯗꯅ ꯃꯥꯅꯣ ꯏꯂꯥꯡꯆꯥ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯃꯥꯅꯣ ꯏꯂꯥꯡꯆꯥ ꯂꯩꯁꯥꯁꯦ ꯒ꯭ꯂꯥꯁ ꯎꯞꯄꯤ ꯀꯔꯤꯒꯤꯅꯣ ꯃꯤꯠ ꯁꯣꯛꯄꯩꯔꯥ ꯏꯀꯥꯏ ꯊꯤꯕꯒꯤꯔꯥ ꯍꯥꯏ ꯅꯠꯇꯦ ꯑꯩ ꯑꯁꯦꯡꯕ ꯃꯤꯠ ꯁꯣꯛꯄꯒꯤ ꯎꯞꯆꯕꯅꯦ ꯒ꯭ꯂꯥꯁꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯗꯤ ꯑꯩꯁꯦ ꯌꯥꯝꯅ ꯎꯞꯅꯤꯡꯗꯕꯅꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯒ꯭ꯂꯥꯁ ꯎꯞꯄ ꯍꯥꯏꯁꯦ
ꯀꯩꯅꯣꯃ ꯁꯥꯔꯀꯥꯟꯗ ꯑꯣꯏꯔꯁꯨ ꯃꯅꯤꯟ ꯀꯥꯈꯠꯂꯒ ꯈꯪꯗꯦ ꯇꯁꯦꯡꯅ ꯑꯩ ꯎꯞꯇꯤ ꯎꯞꯆꯅꯤꯡꯗꯦ ꯑꯗꯣ ꯃꯤꯠꯁꯤ ꯁꯣꯛꯄꯅꯤꯅ ꯎꯞꯇꯕ ꯌꯥꯗꯕꯒꯤ ꯎꯞꯆꯕꯅꯤ ꯏꯀꯥꯏ ꯊꯤꯕꯒꯤꯁꯨ ꯅꯠꯆꯗꯦ ꯃꯊꯪꯒꯤꯁꯤꯅ ꯍꯌꯥꯕꯨꯁꯥ ꯍꯥꯏꯁꯤꯅ ꯍꯪꯕꯤꯔꯛꯏ ꯅꯨꯄꯤ ꯁꯥꯎꯔꯀꯥꯟꯗ ꯀꯔꯤ ꯄꯤꯖꯔꯒ ꯊꯦꯝꯕꯅ ꯏꯐ ꯐꯒꯦ ꯁꯤꯒꯤ ꯀꯣꯏꯁꯟꯁꯦ ꯑꯩ ꯉꯔꯥꯡ ꯄꯥꯕꯗ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯀꯩꯅꯣ ꯑꯃ ꯄꯤꯖꯔꯒ ꯅꯨꯄꯤ ꯑꯁꯥꯎꯕ ꯐꯒꯗꯒꯦ ꯍꯥꯏꯁꯦ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅೋ ꯁꯣꯝꯅ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯁꯣꯝꯅ ꯈꯜꯂꯤꯕ ꯅꯨꯄꯤꯗꯣ ꯑꯗꯨꯅ ꯀꯩꯅꯣꯝꯃ ꯆꯥꯅꯤꯡꯕ ꯅꯠꯇ꯭ꯔꯒꯅ ꯍꯣꯏ ꯑꯗꯨꯝꯕꯗ ꯆꯥꯅꯤꯡꯕ ꯄꯥꯝꯖꯕꯗꯨꯗ ꯐꯪꯗꯕ ꯅꯠꯇ꯭ꯔꯒꯅ ꯄꯤꯖꯗꯕꯒꯤ ꯁꯥꯎꯕ ꯑꯣꯏꯇꯥꯔꯒꯗꯤ ꯍꯣꯏ ꯃꯥꯅ ꯑꯄꯥꯝꯕꯗꯨ ꯄꯤꯖꯔꯒ ꯐꯕꯁꯨ ꯌꯥꯏ ꯍꯣꯏ ꯑꯗꯨꯒ ꯑꯗꯨ ꯅꯨꯄꯤ ꯅꯠꯇꯅ ꯑꯃꯒ ꯍꯥꯏꯗꯤ ꯑꯃꯒꯁꯨ ꯍꯣꯏ ꯔꯤꯖꯟꯗꯨꯒꯤ ꯍꯣꯏ ꯃꯇꯨꯡ ꯃꯇꯨꯡꯁꯨ ꯏꯜꯂꯦꯕ ꯏꯜꯂꯦ ꯑꯗꯣ ꯅꯨꯄꯤ ꯑꯃꯒ ꯆꯥꯕ ꯍꯥꯏꯗꯤ ꯏꯅꯝꯃꯇꯕꯨ ꯏꯅꯝꯃ ꯄꯣꯛ ꯆꯥꯗꯦ ꯕꯤꯐ ꯆꯥꯗꯦ ꯑꯩꯗꯤ ꯂꯣꯏꯅ ꯆꯥꯏ ꯑꯩ ꯄꯥꯝꯃꯤ ꯑꯗꯣ ꯏꯅꯝꯃ ꯄꯥꯝꯗꯦ ꯁꯨꯃꯥꯏꯅ ꯃꯤ ꯑꯃꯒ ꯑꯃꯒ ꯈꯦꯠꯅꯕꯅꯤꯅ ꯍꯥꯏꯗꯤ ꯑꯃꯒ ꯑꯃꯒꯤ ꯑꯄꯥꯝꯕ ꯈꯦꯠꯅꯕꯅꯤ나 ꯑꯗꯨꯗꯤ ꯑꯗꯩ ꯀꯩ ꯁꯥꯎꯔꯤꯕꯩ ꯄꯤꯖꯗꯣꯏꯅꯣꯁꯨ ꯃꯔꯝꯗꯨꯁꯨ ꯍꯣꯏ ꯈꯦꯠꯅꯕꯅꯤꯅ ꯈꯦꯠꯅꯕꯅꯤꯅ ꯁꯤ ꯀꯣꯏꯁꯟꯁꯤꯃꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯍꯪꯕ ꯉꯝꯃꯣꯏ ꯃꯁꯥ ꯃꯁꯥ ꯑꯗꯨꯅ ꯁꯤꯒꯤ ꯀꯣꯏꯁꯟꯁꯤꯒꯤ ꯑꯟꯁꯔꯁꯤꯗꯤ ꯈꯨꯝꯕ ꯋꯥꯔꯅꯤ ꯑꯩꯈꯣꯏꯗ ꯍꯪꯕꯗ ꯀꯩꯒꯤꯅꯣ ꯍꯥꯏ ꯇꯥꯔꯗꯤ ꯃꯁꯥ ꯁꯥꯎꯗꯣꯏꯗꯣ ꯃꯁꯥ ꯀꯩ ꯍꯣꯏ ꯃꯔꯝꯒꯤꯅꯣ ꯈꯪꯗꯃꯤꯅ ꯁꯣꯜꯕ ꯇꯧꯐꯝꯗꯨ ꯍꯣꯏ ꯈꯪꯗ꯭ꯔꯦꯕ ꯃꯁꯥꯗ ꯍꯪꯕꯤꯔꯒ ꯃꯁꯥꯅ ꯆꯥꯅꯤꯡꯕ ꯑꯄꯥꯝꯕꯗꯨ ꯀꯩꯅꯣ ꯁꯣꯝꯅ ꯈꯪꯕꯤꯔꯒ ꯁꯥꯎꯕꯩ ꯃꯔꯝ ꯈꯪꯕꯤꯔꯒ ꯑꯣꯏꯅ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯅꯠꯇ꯭ꯔꯗꯤ ꯁꯣꯝꯒꯤ ꯈꯪꯗ꯭ꯔꯦ ꯕꯣꯏ ꯐ꯭ꯔꯦꯟꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯔꯝꯃꯁꯨ ꯑꯆꯥꯄꯣꯠ ꯑꯃ ꯄꯤꯖꯔ ꯊꯦꯝꯕꯗꯤ ꯌꯥꯔꯣꯏꯗꯅ ꯍꯣꯏ ꯑꯗꯨꯅ ꯁꯥꯎꯕꯒꯤ ꯔꯤꯖꯟ ꯑꯃꯗꯨ ꯈꯪꯕꯤꯔꯒ ꯃꯤꯗꯨꯒꯤ ꯑꯄꯥꯝꯕ ꯈꯪꯕꯤꯔꯒ ꯍꯥꯏꯇꯥꯔꯦ ꯃꯊꯪꯒꯤ ꯀꯣꯏꯁꯟꯁꯤꯅ ꯗꯦꯕꯤꯠ ꯁꯥꯄꯝꯅ ꯍꯪꯕꯤꯔꯛꯑꯦ ꯏꯆꯦ ꯍꯣꯏꯗ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯑꯦꯆꯦꯌꯔ ꯁꯦꯠꯄꯒꯤ ꯚꯤꯗꯤꯑꯣ ꯑꯃꯇꯪ ꯁꯦꯝꯕꯤꯔꯛꯑꯣ ꯌꯨꯝꯗꯗꯤ ꯁꯣꯏꯗꯅ ꯁꯦꯠꯆꯔꯛꯀꯦ ꯍꯧꯖꯤꯛꯇꯤ ꯁꯤꯗꯗꯤ ꯂꯩꯇꯦꯕꯀꯣ ꯑꯩꯈꯣꯏ ꯁꯤꯗ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯂꯩꯇꯃꯤꯅ ꯋꯦꯌꯔꯗꯣ ꯃꯌꯥꯝꯅ ꯐꯤ ꯍꯣꯏ ꯏꯟꯗꯕꯩ ꯑꯩꯉꯣꯟꯗ ꯌꯥꯝ ꯍꯥꯏꯕꯤꯔꯛꯄꯗꯣ ꯁꯤꯗ ꯑꯩ ꯐꯤ ꯑꯗꯨꯒꯤ ꯃꯌꯥꯝꯗꯣ ꯍꯣꯏ ꯄꯨꯔ ꯂꯥꯛꯇꯕꯅꯤ ꯌꯨꯝꯁꯦ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟꯁꯨ ꯑꯗꯨꯅ ꯐꯤꯁꯤꯡꯁꯦ ꯐꯤꯁꯤꯡꯁꯨ ꯏꯅꯝꯃꯁꯦ ꯑꯩꯅ ꯅꯧꯅ ꯁꯤꯗꯩ ꯄꯨꯂꯞ ꯂꯩꯖꯩꯅꯦ ꯂꯩꯔꯤꯅꯦ ꯍꯟꯗꯛ ꯂꯤꯛ ꯁꯅꯥ ꯈꯨꯖꯤꯁꯦ ꯁ꯭ꯋꯥꯏꯗꯒꯤ ꯑꯗꯨꯝ ꯂꯩꯗꯅ ꯌꯥꯝꯅ ꯇꯥꯡꯗ꯭ꯔꯒꯁꯨ ꯑꯗꯨꯃꯥꯏꯅ ꯂꯩꯖꯔꯒ ꯑꯩꯈꯣꯏꯔꯣꯝꯒꯤ ꯇꯧꯖꯕꯅꯦ ꯃꯥꯟꯅꯕ ꯍꯣꯏ ꯍꯥꯏꯐꯦꯠ ꯑꯗꯨꯅ ꯌꯦꯡꯉꯒ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯋꯦꯌꯔꯁꯤꯗꯤ ꯍꯌꯦꯡ ꯌꯨꯝ ꯊꯣꯛꯄ ꯃꯇꯝꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯦꯠꯂꯒ ꯅꯝꯖꯔꯛꯀꯦ ꯃꯊꯪꯁꯤꯅ ꯑꯥꯔꯁꯤꯁ ꯍꯨꯏꯗ꯭ꯔꯣꯝꯅ ꯍꯪꯕꯤꯔꯛꯑꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯩꯈꯣꯏ ꯆꯍꯤ ꯀꯌꯥꯗꯣ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯍꯥꯏꯖꯈꯔꯦ 30 - 30+. ꯁꯤ ꯈꯛꯇꯪ ꯍꯥꯏꯖꯒꯦ ꯑꯦꯛꯖꯦꯛꯇꯨꯗꯤ ꯍꯥꯏꯔꯔꯣꯏꯒꯦꯀꯣ ꯃꯊꯪꯗꯅ ꯄꯨꯌꯥꯝ ꯁꯤꯡꯍꯖꯤꯠ ꯀꯣ ꯆꯦꯆꯦ ꯀꯩꯅꯣ ꯁꯤꯃꯁꯤ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯕꯅꯥꯅ ꯍꯪꯖꯅꯤꯡꯕꯅꯤ ꯍꯪꯖꯅꯤꯡꯕꯗꯤ ꯆꯦꯆꯦ ꯑꯅꯤꯁꯦ ꯀꯛꯆꯤꯡ ꯀꯗꯥꯏꯋꯥꯏꯗꯒꯤꯅꯣ ꯑꯗꯨꯒ ꯇꯥꯃꯣꯗꯨꯁꯨ ꯌꯥꯎꯔꯒ ꯊꯔꯣꯏ ꯌꯥꯝꯅ ꯆꯨꯞꯄꯒꯤ ꯆꯦꯂꯦꯟꯖ ꯑꯝꯇ ꯇꯧꯕꯤꯔꯛꯑꯣ ꯇꯥꯃꯣꯁꯨ ꯌꯥꯎꯔꯒ ꯆꯦꯆꯦ ꯑꯅꯤꯒ ꯅꯣꯏ ꯑꯍꯨꯝꯒꯤ ꯍꯥꯏꯕꯁꯦ ꯑꯁꯤ ꯊꯔꯣꯏꯒꯤ ꯆꯦꯂꯦꯟꯖ ꯊꯔꯣꯏ ꯆꯥꯕꯒꯤ ꯚꯤꯗꯤꯑꯣ ꯏꯅꯨꯝ ꯑꯩꯈꯣꯏꯕꯥꯅꯤ ꯌꯨꯝ ꯊꯣꯛꯄ ꯅꯠꯇ꯭ꯔꯒ ꯌꯨꯝꯗꯒꯤ ꯆꯪꯉꯛꯄ ꯍꯥꯏꯗꯤ ꯂꯩꯗꯅ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯆꯪꯉꯛꯄꯗ ꯄꯨꯍꯜꯂꯛꯑꯒ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯆꯥꯖꯔꯛꯀꯦ ꯑꯗꯨꯕꯨ ꯉꯁꯥꯏ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯆꯦꯅꯦꯜꯁꯤꯗ ꯁꯞꯄꯣꯔꯠ ꯌꯥꯝꯅ ꯇꯧꯕꯤ ꯑꯗꯨ ꯇꯥꯔꯒꯁꯨ ꯃꯥꯁꯨ ꯆꯦꯅꯦꯜꯁꯤ ꯍꯣꯏ ꯏꯕꯥꯅꯤꯒꯤꯅꯤꯅ ꯏꯕꯥꯅꯤꯗꯪ ꯑꯣꯏꯅ ꯏꯕꯥꯅꯤꯒꯤꯁꯨ ꯑꯣꯏꯔꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯗꯁꯨ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯃꯥꯒꯤ ꯃꯊꯧ ꯊꯕꯛ ꯂꯩꯖꯕꯅꯤꯅ ꯁꯨꯃꯥꯏꯅꯃꯛ ꯊꯣꯛꯑꯒ ꯚꯤꯗꯤꯑꯣ ꯇꯧꯔꯒ ꯅꯝꯕꯁꯤꯗꯤ ꯌꯥꯎꯕꯁꯤꯗꯤ ꯃꯥ ꯄꯥꯝꯗꯦ ꯑꯗꯨꯅ ꯑꯗꯨꯃꯗꯨꯗꯤ ꯋꯥꯔꯧꯕꯤꯔꯣꯏ ꯑꯩꯈꯣꯏ ꯏꯅꯨꯝ ꯑꯩꯈꯣꯏꯕꯥꯅꯤꯒꯤ ꯑꯗꯨꯝ ꯇꯧꯖꯔꯛꯀꯦ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯃꯥꯏꯁꯟ ꯍꯧꯕꯤꯖꯝꯁꯤꯅ ꯍꯪꯉꯛꯏꯁꯦ ꯀꯔꯝꯕ ꯏꯟꯁꯥꯡꯅ ꯍꯥꯎꯋꯤ ꯑꯃꯗꯤ ꯐꯦꯚꯣꯔꯥꯏꯠ ꯍꯥꯏꯕꯤꯔꯝꯃꯨ ꯁꯤꯁ ꯑꯅꯤꯃꯛꯄꯨ ꯍꯥꯏꯕꯤꯗꯕ ꯇꯧꯕꯤꯒꯅꯨ ꯉꯁꯥꯏꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯑꯩꯒꯤ ꯄꯥꯝꯖꯕ ꯏꯟꯁꯥꯡ ꯆꯒꯦꯝ ꯑꯩꯒꯤ ꯄꯥꯝꯖꯕ ꯏꯅꯨꯡꯒꯤ ꯏꯟꯁꯥꯡ ꯏꯔꯣꯝꯕ ꯏꯔꯣꯝꯕ ꯑꯌꯥꯝꯕ ꯂꯣꯏ ꯄꯥꯝꯃꯦ ꯈ꯭ꯋꯥꯏ ꯍꯣꯏ ꯄꯥꯝꯕꯗꯤ ꯌꯣꯡꯆꯥꯛ ꯑꯩꯁꯨ ꯄꯥꯟ ꯃꯌꯥꯝ ꯄꯥꯝꯃꯦ ꯁꯣꯏꯕꯨꯝ ꯏꯔꯣꯟꯕ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕ ꯄꯥꯟ ꯏꯔꯣꯟꯕ ꯕꯦꯂꯦꯟꯗ꯭ꯔꯤ ꯏꯔꯣꯟꯕꯁꯨ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯣ ꯆꯒꯦꯝ ꯑꯣꯏꯅ ꯍꯥꯏꯖꯔꯒꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯋꯥꯍꯪꯁꯤꯅ ꯕꯦꯕꯤꯅꯥ ꯃꯉꯥꯡꯁꯤꯅ ꯍꯪꯕꯤꯔꯛꯑꯦ ꯏꯅꯨꯝꯁꯦ ꯑꯕꯦꯝꯃꯒꯤ ꯀꯩꯅꯣ ꯃꯌꯥꯝꯕꯒꯤ ꯅꯨꯄꯤꯔ ꯅꯠꯇ꯭ꯔꯒ ꯅꯦꯅꯦ ꯃꯑꯣꯡ ꯀꯩꯅꯣ ꯃꯃꯣꯡ ꯃꯆꯥꯔꯥ ꯍꯥꯏꯔꯣ ꯅꯦꯅꯦ ꯃꯃꯣꯡ ꯅꯦꯅꯦ ꯃꯆꯥꯔꯥ ꯃꯃꯣꯒꯤ ꯃꯆꯥꯔꯥ ꯍꯥꯏꯕ ꯏꯅꯝꯃꯁꯦ ꯑꯩꯈꯣꯏꯗ ꯍꯥꯏꯗꯤ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯕꯨꯡꯒꯤ ꯅꯨꯄꯤꯅꯦ ꯑꯗꯨꯅ ꯑꯩꯒꯤ ꯏꯅꯝꯃꯅꯦ ꯑꯩꯅ ꯁꯝꯖꯤꯜꯂꯒ ꯏꯅꯨꯝ ꯀꯧꯖꯕꯒꯤꯅꯦ ꯏꯅꯝꯃꯁꯦ ꯃꯧꯅꯦ ꯑꯗꯩ ꯃꯊꯪꯗꯅ ꯕꯣꯅꯤꯀꯥ ꯂꯣꯡꯃꯩꯅ ꯍꯪꯕꯤꯔꯛꯑꯦ ꯅꯕꯥꯅꯤ ꯃꯔꯛꯇ ꯀꯅꯥꯅ ꯍꯦꯟꯅ ꯐꯖꯩ ꯀꯩꯅꯣ
ꯍꯟꯅ ꯈꯜꯂꯤ ꯍꯥꯏꯔꯣ ꯐꯖꯩ ꯍꯥꯏꯅ ꯀꯅꯥꯅ ꯈꯜꯂꯤ ꯐꯖꯩ ꯍꯥꯏꯅ ꯈꯜꯂꯦ ꯍꯥꯏꯅꯦ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯀꯅꯥ ꯐꯖꯩ ꯍꯥꯏꯅ ꯈꯜꯂꯦ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏ ꯅꯣꯡꯃꯇꯈꯟꯖꯤꯜꯂꯨꯗꯦ ꯑꯗꯣ ꯏꯅꯝꯃ ꯈꯣꯏꯕꯥꯅꯤ ꯁꯛꯁꯤꯁꯨ ꯁꯛꯇꯥꯁꯨ ꯃꯥꯟꯅꯗꯦ ꯑꯗꯣ ꯐꯖꯩꯅꯗꯤ ꯏꯁꯥꯅꯗꯤ ꯈꯜꯂꯨꯗꯦ ꯏꯁꯥꯁꯦ ꯑꯩꯈꯣꯏ ꯐꯖꯩ ꯈꯟꯖꯗꯦ ꯑꯗꯨꯅ ꯑꯥ. ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ ꯌꯦꯡꯕꯅ ꯃꯥ ꯅꯨꯡꯁꯤꯕ ꯅꯨꯄꯥꯅ ꯃꯥꯅ ꯐꯖꯩ ꯍꯥꯏꯅꯁꯨ ꯅꯨꯄꯥ ꯈꯛꯇ ꯈꯜꯂꯝꯒꯅꯤ ꯅꯠꯇꯦ ꯅꯨꯄꯥ ꯑꯣꯏꯒꯦꯔꯥ ꯃꯤ ꯋꯥꯔꯤꯕꯣꯕ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯍꯪꯕꯤꯔꯛꯏꯕ ꯁꯣꯝꯃꯛꯄꯨ ꯑꯣꯏꯔꯁꯨ ꯁꯣꯝꯒꯤ ꯍꯦꯔꯣꯏꯟꯁꯨ ꯐꯖ ꯋꯥꯈꯜ ꯐꯖꯕ ꯂꯩꯖꯔꯝꯃꯤ ꯃꯌꯥꯝ ꯑꯃ ꯍꯣꯏ ꯂꯩ ꯃꯤ ꯃꯁꯛ ꯈꯨꯗꯤꯡ ꯐꯖꯕ ꯑꯃꯠꯇꯗ ꯃꯌꯥꯝ ꯑꯁꯤꯗ ꯄꯥꯝꯗꯦꯗꯅ ꯍꯣꯏ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯏꯁꯥꯒꯤ ꯀꯗꯥꯏꯗꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯐꯖꯩ ꯈꯟꯖꯗꯦ ꯍꯣꯏ ꯑꯗꯨꯅ ꯁꯤ ꯀꯣꯏꯁꯟꯁꯤꯃꯗꯤ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ ꯁꯣꯝꯅ ꯑꯗꯨꯝ ꯑꯣꯏꯅ ꯑꯟꯁꯔ ꯄꯤꯕꯤꯔꯣ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯃꯁꯪꯗ ꯁꯟꯖꯣꯇꯥ ꯁꯦꯟꯖꯝꯅ ꯍꯪꯕꯤꯔꯛꯑꯦ ꯆꯦ ꯂꯨꯍꯣꯡꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯑꯩ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯆꯍꯤ 2 ꯈꯔ ꯍꯦꯜꯂꯦ ꯑꯩ ꯂꯨꯍꯣꯡꯖꯕ ꯑꯗꯒꯤ ꯑꯦ ꯖꯦ ꯃꯨꯛꯕꯥꯡ ꯄꯤ ꯍꯥꯏꯁꯦ ꯃꯨꯛꯕꯥꯡ ꯍꯥꯏꯁꯦ ꯀꯔꯤꯅꯣ ꯍꯥꯏꯔ ꯍꯥꯏ ꯍꯪꯕꯤꯔꯛꯑꯦ ꯑꯗꯣ ꯃꯨꯛꯕꯥꯡ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯂꯣꯟ ꯅꯠꯇꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯇꯁꯦꯡꯅ ꯍꯥꯏꯕ ꯈꯪꯗꯦ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯍꯥꯏꯗꯤ ꯅꯦꯠꯇ ꯀꯩꯗ ꯗꯤꯛꯁꯅꯥꯔꯤꯗ ꯌꯦꯡꯉꯀꯥꯟꯗ ꯃꯣꯏ ꯍꯥꯏꯁꯦ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯑꯒ ꯆꯥꯕꯩ ꯁꯣꯗꯣ ꯑꯗꯨꯁꯨ ꯃꯨꯛꯕꯥꯡ ꯍꯥꯏꯌꯦ ꯑꯗꯨꯒ ꯅꯠꯇ꯭ꯔꯒꯅ ꯃꯌꯥꯝ ꯊꯣꯡꯕ ꯍꯣꯏ ꯎꯝ ꯊꯣꯡꯉꯒ ꯑꯗꯒꯤ ꯊꯣꯡꯕ ꯑꯗꯩ ꯆꯥꯕ ꯁꯨꯝꯕ ꯎꯠꯄꯁꯦ ꯁꯤꯒꯤ ꯁꯨꯃꯥꯏꯅ ꯎꯠꯄꯁꯦ ꯁꯤꯁꯨ ꯃꯨꯛꯕꯥꯡ ꯍꯥꯏꯌꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯤ ꯆꯥꯕꯒꯤ ꯇꯧꯖꯔꯤꯕ ꯊꯣꯡꯕꯒꯤ ꯇꯧꯖꯔꯤꯕ ꯁꯤꯒꯨꯝꯕꯁꯤꯡꯁꯤꯁꯨ ꯃꯨꯛꯕꯥꯡꯒꯤ ꯃꯅꯨꯡ ꯆꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯖꯦꯕꯤꯅꯥ ꯅꯣꯡꯃꯥꯏꯊꯦꯝꯅ ꯍꯪꯕꯤꯔꯛꯑꯦ ꯏꯅꯝꯃꯁꯦ ꯃꯧꯔꯣ ꯗꯗꯥꯒꯤ ꯅꯨꯄꯤꯔꯣ ꯅꯠꯇ꯭ꯔꯒ ꯃꯃꯣꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯏꯅꯝꯃ ꯊꯣꯛꯄꯒꯤ ꯏꯅꯝꯃ ꯊꯣꯛꯄꯩ ꯁꯨꯝ ꯁꯤ ꯆꯞ ꯇꯧꯔꯦꯕ ꯃꯥꯟꯅꯔꯦ ꯍꯧꯖꯤꯛ ꯃꯃꯥꯡꯗ ꯑꯃ ꯈꯨꯝꯈꯤꯕꯗꯣ ꯏꯅꯝꯃꯁꯤ ꯃꯧꯅꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯗꯥꯒꯤ ꯅꯨꯄꯤꯅꯤ ꯑꯩꯒꯤ ꯏꯅꯝꯃ ꯆꯞ ꯃꯥꯟꯅꯔꯦ ꯁꯝꯅ ꯈꯨꯝꯖꯤꯟꯖꯔꯒꯦ ꯍꯣꯏ ꯃꯊꯪ ꯃꯊꯪꯗꯅ ꯁꯦꯜ ꯁꯣꯃꯤ ꯍꯥꯏ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯕꯤꯒꯦ ꯑꯗꯨꯒ ꯆꯍꯤ ꯀꯌꯥ ꯁꯨꯔꯕꯒꯦ ꯁꯤ ꯋꯥꯍꯪꯁꯤꯁꯨ ꯉꯁꯥꯏ ꯈꯨꯝꯖꯈꯔꯦ ꯄꯥꯎꯈꯨꯝ ꯁꯣꯏꯗꯅ ꯇꯥꯕꯤꯔꯝꯃꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯃꯊꯪꯗꯅ ꯁꯥꯏꯂꯦꯁ ꯁꯔꯃ ꯅꯨꯄꯥ ꯀꯣꯏꯕ꯭ꯔꯣ ꯁꯤꯁꯨ ꯈꯨꯝꯈ꯭ꯔꯦꯀꯣ ꯁꯤꯁꯨ ꯈꯨꯝꯈ꯭ꯔꯦ ꯍꯣꯏ ꯏꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯑꯇꯣꯞꯄ ꯀꯣꯏꯁꯟ ꯄꯥꯊꯣꯛꯇ꯭ꯔꯤꯕꯁꯤꯡꯗꯨꯅ ꯃꯊꯪꯒꯤ ꯄꯥꯔꯠꯇ ꯑꯃꯨꯛ ꯑꯟꯁꯔꯗꯣ ꯍꯣꯏ ꯄꯥꯊꯣꯛꯆꯔꯛꯑꯒꯦ ꯇꯧꯖꯔꯛꯑꯒꯦ ꯑꯗꯩ ꯃꯊꯪ ꯄꯥꯔꯠꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯕꯥꯏ